एफिडेविट तो पानब पीखिबनी बृंदा मणिपुर पुलिस की DIG थेमथिंग ngasangban लोकल डेली न्यूज़पेपर अमगी पब्लिशर अमसुम एडिटर गलोनना MPS ऑफिसर बृंदा थनाउजम की मथक थरकपा कंटेम केस अमगिसु ngasi हाई कोर्ट हियरिंग चथबगा लोनना अगस्त 13 मथंगी हियरिंग मतम लेपखी DIG थेमथिंग ngasangban थरकपा कंटेम केस अमगी हियरिंग सु ngasi हाई कोर्ट की जस्टिस Lanungsungkum Zamir amasum Justice Case Nobin anigi Division Bench hearing chatakhi ngasigi hearing aduda petitioner gi maikaida additional AG Manipur M Rabin lepki ngasi court respondent ahumak masa present oki court na makhoi ahumaki statement lokhi nab ki additional SP oirambi Brinda dagi maki affidavit adu fangmani haina paukse Morning Bell gi publisher amasum editor na phongdokhi wafam asi nab ki additional SP oirambi Brinda na haijaki baga loinana maki affidavit adu panaba pikhibani haina su phongdokhi loinana respondent ahumgi council gi mekedi counter affidavit file tarok na bagi matam pibina court ta haijarak padagi ayaba pibaga loinana mathangi hearing August 13 matam lepki amaromda Brinda Thanaujam amade miyoi khargi mathakta lokhatpa su moto contem case ki hearing ngasi High Court ki Justice Lanusungkum Zamir amasum Justice KS Nobin anigi Division Bench ta satakhi ngasi hearing the petitioner gi maikade Advocate General M Kumarjit alepki Respondent number 1 oiribe MPS officer Brinda Thanaujam gi maikaida Senior Advocate and Ibotomin alepki Senior Advocate and Ibotomin Respondent number 1 gi additional affidavit lankhatnabagi ayaba pibinaba wafam court haijabada court na ayaba pikhi Respondent number 12 ki Council Advocate S Kenazit na respondent masa hauzik Delhi da home quarantine tawduna lairibana affidavit file tawnabagi matam khara pibinaba court haijaki respondent ahum respondent number 23 24 amasub 25 ki council singnasu affidavit file tawnabagi matam pibinaba court wafam pukhalakhi court na wafam adu taraba matung respondent number 12 23 24 amasub 25 ki affidavit file tawnabagi matam sayol ani pikhi loinena case asigi mathangi hearing August 10 da court na left hand spouse na makhatari atop yamna nungaitaba paw amana mu zuar sanafam da thangna yanbada ani sokle July 19 amasung 19 gi lona ba ahing sorak na pung amakra helakpa aduwaida Lilong PS ki manung sanma Lilong Laihau Khong lekai da puna zuar sanamina ba masil silmang matung magi matana ungkhatnarakpadagi miyoi amana pokmina ba masil manaw ani thangna yalaga siankre thangna yalambadagi sokloba masil manaw ani gi manungda amagi fibam luri hairi Police ki pawn hai masil manaw ani thangna yalamlaba lotkraba miwe adugi mamingna MD Firoz Khan sai nipugomde apokpa Abdul Manal Elais nahamasa kawi Lilong Laihau Khong makha lekai digini aduga thangna yalamdagi sokloba masil manaw ani aduna MD Habimal Rahman sai kunthra manga amasum mahaki mayamba MD Tas Khan apokpa lekhidraba Turaf Ali kawi Makhoisu Laihau Khongdagi ngaktani soklaba Habimal hauzi Jennings ta aru fibam da laikatnari aduga mayambe MD Tas Khan Lilong da leiba rural hospital laikatnari mahakti thoina aru fibam oidrei mahak kunthagomdoi suba AR gi personnel ni hairi thaudo asigi matangna Lilong police station na case ma lakholaga sinariba Firoz Khan phana ba hotnari haina su pawsna makhatari Mapalam goiba maru eba pong amakatang maraktat na mayamda share tawzaramge Jharkhand COVID-19 gi nom sing ngaktabagi lupa lakh ama penalty pinaba ama di sahi ani jail thamnaba waret makre Jharkhand COVID-19 gi laisattagi ngakthoknaba sarkar na thamliba nom sing ngaktaba miyoi sing lupa lakh ama gi penalty pinaba ama di violator khudimak sai ani fob gi sangda jail thamnaba state cabinet na waret lawkre haina agency gi pawn phungdorokli Loisilakpada maruiba paw manamu National Observer anina BJP gi MLA singi mot lawba hokre MLA ayamana minister reshuffle tawnaba taksinkhre hauzik lairiba BJP gi MLA minister kharana Chief Minister N Biren mafam laukthoknaba aduga MLA kharana hana lairiba minister sing asigi mahutta nauna minister reshuffle tawnagadabani haibana singba yauna BJP gi legislature gi marakta mot khenaba kya asigi wathok loisinaba BJP gi National Observer anina ngasidagi Imphal gi Classic Grandad BJP gi MLA singi mot lawba hokre ni su pawsna makhatari